ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯍꯖꯔꯠ ꯏꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯤ ꯍꯖꯔꯠ ꯏꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯏꯟꯖꯤꯜ ꯂꯥꯏꯔꯤꯛꯄ ꯐꯪꯖꯈꯤꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯑꯆꯨꯝꯕ ꯙꯔꯃ ꯁꯟꯗꯣꯛꯈꯤꯕ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯄꯣꯛꯈꯤꯕ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯑꯣꯡꯗꯤ ꯃꯍꯧꯁꯥꯅ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯑꯜꯂꯥꯍꯒꯤ ꯊꯧꯔꯥꯡꯅꯤ꯫ ꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯉꯛꯄ ꯈꯨꯗꯝ ꯀꯌꯥ ꯎꯠꯂꯝꯃꯤ, ꯃꯁꯤ ꯑꯜꯂꯥꯍꯒꯤ ꯅꯣꯡꯗꯝ ꯑꯃꯗꯒꯤꯅꯤ꯫ ꯅꯕꯤ ꯖꯀꯔꯤꯌꯥꯒꯤ ꯃꯇꯝꯗ ꯖꯦꯔꯨꯁꯂꯦꯝꯗ ꯏꯝꯔꯥꯟ ꯑꯃꯁꯨꯡ ꯍꯟꯅꯥꯅꯤ ꯙꯔꯃ ꯆꯦꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯅꯕꯤꯒꯤ ꯁꯣꯇꯣ ꯐꯪꯖꯍꯧꯏ꯫ ꯍꯟꯅꯥ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃꯇꯪ ꯄꯣꯛꯆꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯅꯕꯒꯤꯗꯃꯛ ꯑꯜꯂꯥꯍꯗ ꯗꯨઆ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯕꯨ ꯕꯩꯇꯨꯜ ꯃꯨꯛꯀꯗꯁꯀꯤ ꯃꯁꯖꯤꯗꯀꯤ ꯍꯔꯝꯗ ꯊꯝꯂꯒ ꯑꯜꯂꯥꯍꯒꯤ ꯊꯕꯛꯇ ꯀꯠꯊꯣꯛꯀꯦ ꯍꯥꯏꯅ ꯋꯥꯁꯛꯈꯤ꯫ ꯃꯍꯥꯛ ꯃꯤꯔꯣꯜꯂꯦ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯐꯖꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯆꯔꯦ꯫ ꯃꯁꯤꯅ ꯏꯕꯦꯝꯃ ꯍꯟꯅꯥꯕꯨ ꯃꯊ꯭ꯋꯥꯏ ꯋꯥꯍꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯗꯨઆ ꯇꯧꯔꯝꯃꯤ, ꯍꯦ ꯑꯩꯒꯤ ꯃꯄꯨ, ꯑꯆꯧꯕ ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯆꯔꯦ꯫ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯤ ꯃꯥꯟꯅꯕ ꯌꯥꯗꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯔꯌꯝ ꯊꯣꯟꯖꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯃꯥꯒꯤ ꯙꯔꯥ ꯅꯥꯂꯥꯕ ꯐꯠꯇꯕ ꯁꯩꯇꯥꯟꯗꯒꯤ ꯅꯍꯥꯛꯅ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯅꯍꯥꯛꯉꯣꯟꯗ ꯁꯤꯟꯅꯖꯔꯕꯅꯤ꯫ ꯑꯜꯂꯥꯍꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯊꯧꯖꯥꯜꯅ ꯃꯍꯥꯛꯀꯤ ꯗꯨઆ ꯌꯥꯕꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯥꯒꯤꯗꯃꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯆꯥ ꯄꯣꯛꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯅꯣꯡꯗꯝꯕꯤꯈ꯭ꯔꯦ꯫ ꯃꯔꯌꯝꯅ ꯃꯁꯥꯒꯤ ꯆꯍꯤ 8 ꯁꯨꯔꯛꯄ ꯃꯇꯝꯗ ꯋꯥꯁꯛ ꯃꯇꯨꯡ ꯏꯟꯅ ꯏꯕꯦꯝꯃ ꯍꯟꯅꯥꯅ ꯃꯥꯕꯨ ꯕꯩꯇꯨꯜ ꯃꯨꯛꯀꯗꯁꯀꯤ ꯃꯁꯖꯤꯗꯀꯤ ꯍꯔꯝꯗ ꯄꯨꯔꯝꯃꯤ꯫ ꯏꯖ꯭ꯔꯥꯑꯦꯜꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯃꯇꯁꯨ ꯃꯁꯖꯤꯗꯀꯤ ꯁꯦꯕꯥꯔꯣꯏ ꯑꯣꯏꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯗꯨઆ ꯇꯧꯖꯕꯗꯒꯤ ꯃꯔꯌꯝꯅ ꯙꯔꯃ ꯀꯔꯃꯒꯤ ꯊꯕꯛꯇꯨ ꯃꯍꯥꯛꯄꯨ ꯃꯁꯖꯤꯗꯀꯤ ꯍꯔꯝꯗ ꯃꯥꯒꯤꯗꯃꯛꯇ ꯑꯣꯏꯅ ꯁꯥꯕꯤꯔꯕ ꯀꯥ ꯑꯃꯗ ꯂꯩꯍꯜꯂꯦ꯫ ꯅꯨꯄꯤ ꯑꯁꯤ ꯍꯖꯔꯠ ꯖꯀꯔꯤꯌꯥꯗ ꯁꯤꯟꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯕꯨ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯦ꯫ ꯃꯔꯌꯝ ꯃꯐꯝ ꯑꯁꯤꯗ ꯐꯖꯔꯕꯤ ꯙꯔꯃ ꯆꯦꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯆꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯜꯂꯥꯍꯒꯤꯗꯃꯛ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯁꯦꯡꯂꯕ ꯃꯁꯖꯤꯗꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕ ꯂꯦꯜꯂꯝꯃꯤ꯫ ꯖꯀꯔꯤꯌꯥꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯌꯨꯝꯗ ꯆꯠꯄ ꯈꯨꯗꯤꯡꯗ ꯆꯥꯅꯕꯒꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯄꯣꯠ ꯌꯥꯎꯕ ꯎꯔꯝꯃꯤ꯫ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯅꯠꯇꯕꯗ ꯄꯥꯟꯕ ꯍꯩ ꯔꯥꯁꯨ ꯌꯥꯎꯕ ꯎꯔꯝꯃꯤ꯫ ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯍꯖꯔꯠ ꯖꯀꯔꯤꯌꯥꯅ ꯍꯪꯉꯤ꯫ ꯃꯁꯤ ꯑꯜꯂꯥꯍꯅ ꯄꯤꯔꯛꯄꯅꯤ, ꯃꯔꯌꯝꯅ ꯈꯨꯝꯃꯤ꯫ ꯍꯖꯔꯠ ꯖꯀꯔꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏ, ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯄꯦꯟꯕꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯄꯤꯕꯤ꯫ ꯍꯖꯔꯠ ꯖꯀꯔꯤꯌꯥ ꯑꯃꯁꯨꯡ ꯃꯁꯖꯤꯗꯀꯤ ꯍꯔꯝꯗ ꯂꯩꯔꯤꯕ ꯁꯥꯂꯤꯍꯤꯟꯁꯤꯡꯅ ꯙꯔꯃ ꯆꯦꯟꯕ ꯃꯔꯌꯝꯒꯤ ꯁꯦꯡꯂꯕ ꯄꯨꯛꯆꯦꯜ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯉꯣꯟꯗ ꯇꯣꯞ ꯇꯣꯞꯅ ꯄꯤꯕꯤꯔꯛꯄ ꯊꯧꯖꯥꯜ ꯑꯁꯤꯗ ꯄꯦꯟꯕ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯐꯔꯤꯁꯇꯥ ꯑꯃ ꯃꯔꯌꯝꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯦ꯫ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯥ ꯍꯖꯔꯠ ꯏꯁꯥ ꯀꯧꯕ ꯑꯃ ꯐꯪꯖꯔꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯁꯪꯁꯥꯔꯗꯁꯨ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯇꯁꯨ ꯏज्ꯖꯠ ꯇꯧꯅꯔꯒꯅꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯖꯔꯠ ꯃꯔꯌꯝ ꯍꯔꯥꯎꯖꯩ ꯑꯃꯁꯨꯡ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯥꯅ ꯀꯔꯝ ꯇꯧꯅ ꯃꯆꯥ ꯄꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯐꯔꯤꯁꯇꯥꯗꯨꯅ ꯃꯥꯅ ꯃꯆꯥ ꯄꯣꯛꯀꯗꯧꯔꯤꯕꯁꯤ ꯑꯜꯂꯥꯍꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯑꯜꯂꯥꯍꯅ ꯄꯤꯔꯛꯄ ꯉꯥꯛꯄꯤ ꯀꯟꯕꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯐꯔꯤꯁꯇꯥꯅ ꯃꯔꯌꯝꯗ ꯅꯤꯡꯁꯥ ꯀꯥꯝꯁꯤꯜꯂꯝꯃꯤ꯫ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅ
Hazrat Isa alayhi salam bu mirolingayda mahakna masjidki haramda tha mapal leiramme. Adugi matungda Baitul Ham kauba arapa mafam amada chatlamme. Mafam masida Isa poklamme. Mahakna apikwa Isa bu mathada kolaga halakba matamda. Magi yumlon kairo nabasing na angang apikpa sina naw sumdu wa ngangduna layba ubada angakpa oikre. Hek pokpada marol thok maramdi Allah na mahakpu asingba thawai na matyang pangbiramme. Apikpa Isa na hai, ay taseng na Allah gi manay ni. Ibungo mahaki mapaw ay ngonda fanghalle amasung aybun nabi am oihanbire. Ayna layba mafam khuding makta yaifa hanbire. Ayna hingduna layriba makhay ay amasung Allah gi laining laishon amasung sadka khairat ki thabak taw haina sanaya thang pibire. Ibungo mahang na aybu imada nungsiba pokhalle masitabada Maryambu aseng binupi amara haina hanglammiba miyoy pumnamak adusu Mana angat pagi masak oiba mawangda pokpa sida chingnaba laytana penbikre. Allah gi saktibu sak sonduna makoy mayum pangnakre. Asum na haine. Isa na pokpa da konungge panji na Jerusalem gi Roman ningthaw pokle haina paw sandoklamme. Isa bu Israel singi tungda oirakkadoriba ningthaw ni haina takre. Isa na chawraklaba matamda Roman ningthawgi khubam mullaragani haina chatnabi wahayda hairame. Maram asina mahakpu hatoknaba saraw sinnarame. Masidagi hendoktuna Jerusalem gi Yahudi singna. Maryambu itattattana badnaam tawramme. Thawzal hiraba magi mayamba marimata thokpa Joseph na Maryam amasung Isa bu Misrge sahara amada pubikhay. Mafam masida makoybu laybakin ningthawna taram tawbikhi. Mafam masida Hazrat Isa alayhi salam masak fazarba lairik hiraba amasung asingba angang amoyne chawrakle. Jerusalem gi ahal oiraba ningthawna siba matamda Hazrat Isa alayhi salam na magi chacha amasung mamaga loinadana magi poknafam sahar Jerusalem da halakle. Allah na Hazrat Isa alayhi salam bu dunya gi oiba gyan tambibata nattana Hazrat Musa alayhi salam gi kanun amasung zabur lairik tambikhi. Dharma amatada punba sangsarba nungsiba midyeng na yengba amasung ngakpi haibagi paujel pubiraga Hazrat Isa alayhi salam bu Israel singtagi oina nabi oi. Mahang nabi oire haibagi khudam oina Allah Ta'ala na mahak ngondo angak patawba ngambagi sakti khara sin nabire. Allah gi yathang matung inna mahak na laypak na sab uchek pu hinghanba ngamme. Mahak na kusti thunglaba masung mamit tanglaba singba fahanba ngamme. Asiba bu hingat hanba ngamme amasung Mina kari pot chakibage, kari pot thamlibage, haiba mahakna fongdok pangamme. Ahan bada Hazrat Isa alayhi salam na Israel gi masa singdo, magi pautak piramme. Aduwa Yahudi singdi, makoy gi purohit na haizin badagi, Hazrat Isa alayhi salam bu kalak iyang thiba haurakle. Makoy na hai, mahaki angak pagi sakti adudi mitrang da tawbani. Yahudi singda mabu sukta thanaraktrabadaw. Hazrat Ibrahim alayhi salam amasung Hazrat Musa alayhi salam gi dharma bu achumbani hainaw. Thazahan ba amasung makoy bu nungsi ba pokhan ba ngakpi haiba gi dharma daw. Lamjing binabagi damak mahak lakpani haidunaw. Mahak na mi Kanglup khuding the dharma sandok pa haurakle. Magi prasarado ihan hana pukning changkhibadi nga faba kangbune. Makoy gi marakta kharade mahaki dharma laukre. Mahaki murid ki masing tapna hengat lamme. Mahang injil lairik hek pai amasung
Mahaki murid singna madu chinfa purame. Murid pumnamakna amasung makoigi matung inbasingna mamay thangda sangsargi mafam pumnamakta isai dharma sandokhi. Mahakna tambirambasing adugi manungdagi kharadi makoigi matengdagi Biblegi New Testament ibiramduna aikhoidi yawraklay. Nongmadi Hazrat Isa alayhi salam na dum singi khunda chatlame. Mahaka amasung mahaki murid singa lamhang oiba mafam amado dharmagi wari sanaba chatlame. Mafam asida murid taragani thoidi makoigi dharma adu Allah da wasak lamme. Makoigi wasak adu da Hazrat Isa alayhi salam bu sakhi oibinaba haizaki. Makoigi mabuk penabagi damakta angakpagi khudam oina jannattagi tharakpa mathel lukoina thanna hablaba chakluk amadagi makoina chaning thakning lamme. Hazrat Isa alayhi salam hai, Hey Allah, aikhoigi mapu achaubo, aikhoina changkhollaba ama, ibungo nahak ngondagi khudam ama fangnabagi damag, jannattagi thawai hingnabagi thallaba chanaraba chinjak pibiyo. Maramdi ibungo nahakti thawai hingnabagi chinjak pibada khwaidagi athoibani. Allah Ta'ala na Hazrat Isa alayhi salam gi dua yabikhre. Allah gi thawzal na makal makha ayamba chinjak nga sa tal khoihi mana masingam sung uhi wahine chingbal makhoida thada biraklabado. Hazrat Isa alayhi salam na mahaki murid singda thamoi pen na chajaro amasung ibngo mahaki thawzal gidamak Allah bu thagatlu takpiramme. Hazrat Isa alayhi salam bu chingrap tawna thajaba amasung thakha haidana chabagi pukchel chenba miyoi kharana. Hazrat Isa alayhi salam bu tang tana thajadrinegi mamangda angakpa tawba ngambagi shakti khara hena uba pamlamme. Allah gi yathang matung inna Hazrat Isa alayhi salam na thawda tawhallaba nga adubu ahingba amasung pudup chatpa ngamba nga oihalle. Masida chingnaduna layramba mahaki loinabasing adu kiba pokle. Aduga mitrang tawribani haiduna chinjak adu khak chararoi haire. Adugi matungda Hazrat Isa alayhi salam na layraba amasung ason anasingbu barton tawduna kauraga lemduna layriba chinjak pumnamak adu pija thokle. Miyam amana charam mi adumakpu tal habliba polang amasung atay atop pot thampam pumnamak hanagi gumna mamay chon na dum layrame. Jannat ki chinjak charba layraba sing aduna ina khunba oikhre. Amasung ana ayak tawba sing aduna ana lai koktuna masama wu fakre. Adum nadi oirabada Allah bu yadraba tam thiraba kanglup sing adudi kudakta akan malaynana haizillaktuna awaba tahankre amasung matung ikui dana sikre. Hazrat Isa alayhi salam gi matung inbasingi masing hengilak pagaloidana ina khunba amasung khudong chaba fanglaba Yahudi singnal Hazrat Isa alayhi salam gi tathi sonbagi prachar tawba adusu hengilak lamme. Maramdi mahaki dharma sina makhoigi machin thiba amasung namthaki thabak adu takhorak lagani haibasi makhoina khanglamme. Mitrang tawba mini haiduna badnam tawduna mahakpo mang taknaba tawba leplamde. Makhoina mahakpo hatoknaba sarau sinnakre. Hazrat Isa alayhi salam na dharma sandokpa si Yahudi gi dharma gi lairik Taurat ki mayoktani amasung asum tawna mahakti chin thibani haina Yahudi purohit singna Roman ningthauda hairamme. Hazrat Isa alayhi salam bu dharma sandok hallabadi Taurat lairik asi pum tharak lagani. Laibak asi kang khong chairagani amasung ain lairak laroi. Dharma ngak sen ba amasung santi gi mapu ama oinaw. Hazrat Isa alayhi salam na dharma sandok pa thingbiraga achumba bichara tawbiyu haina makhoina ningthauda hangatlamme. Ningthawna Hazrat Isa alayhi salam bu phahalle.
Yahudi purohitsing na haibawa lawraga Hazrat Isa alayhi salam bu pang ting mayam gi oiba mafum amada hatok u hukum pikre. Yahudi gi santri na ngak sendano Hazrat Isa alayhi salam bu kama cha amada thamle. Pang ting duna hat kadaba numit ki ayukta di Hazrat Isa alayhi salam bu karigma mafum da thiba fangkidre. Mahak bu fazin duna thamliba ka adudagi mahak na angakpagi masak oina nan thokre. Ningthaugi sifai sing amsung Yahudi purohit sing samam nakre. Makoy ni yengbada Hazrat Isa alayhi salam gi sapham man ba kanagumba amabu fare. Mahakti Hazrat Isa alayhi salam natte haina hanna hairabasu kana amatana tabi khidre. Mahakpu pang tingduna hatle. Allah gi hukum dagi burak tharktuna yungthak hogairaga asman da pukre. Hazrat Isa alayhi salam sangsar loiram daide. Dajjal thorak labada Arab ta kumlakkani. Zahi nifu palagani Hazrat Muhammad sallallahu alayhi wasallam gi manak ta kabar oigani. Nung sirabi chilinaw sing ngasigi asifa wadan khangina dasi. Nung sirabi chilinaw sing Hazrat Maryam alayhi salam gi punsiwari khangning labasu hana punsiwari semje khrapani madu yang biro. Mathangi video amada Hazrat Musa alayhi salam amasung Hazrat Yusuf alayhi salam gi punsiwari na chingba kaya mu khangmin na khisi. Nung sirabi chilinaw sing na video asibu Musalman bahai behen khudingmakta share tawbi duna yawhan biyu. Aikhoi khudingmakpu Allah amasung mahaki nung siba Rasul sallallahu alayhi wasallam gi apam bada punsi ase lian bangam na kanna hotna minase.